ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯨꯚꯤ ꯑꯃꯈꯛꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯇꯥꯏꯇꯜꯅ ꯕꯤꯅꯥ ꯁꯦꯚꯤꯂꯨꯝ ꯍꯥꯏꯕꯗꯤ ꯕꯤꯅꯥ ꯕꯤꯐꯣꯔ 7 days ꯍꯥꯏꯕꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ 2016ꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯨꯚꯤ ꯑꯁꯤ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯅ ꯑꯦꯡꯒꯤ ꯑꯝꯕꯥꯔꯥ꯫ ꯃꯨꯚꯤ ꯑꯁꯤꯕꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯐꯥꯎꯒꯅꯤ꯫ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯜꯂꯁꯤ꯫ ꯃꯨꯚꯤ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯇꯥꯕ ꯐꯪꯂꯤ꯫ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯆꯔꯥꯡꯅꯍꯟꯕꯁꯨ ꯉꯝꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯐꯤꯂꯝ ꯑꯁꯤ 2016ꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯕꯅ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯝꯗ ꯈꯪꯂꯒꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯕꯨ ꯄꯨꯊꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯕꯤꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯗꯅꯕꯅꯤ꯫ ꯕꯤꯅꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯎꯕ ꯐꯪꯂꯤ꯫ 2000ꯒꯤ ꯖꯅꯋꯥꯔꯤ 16ꯗ ꯄꯣꯛꯄꯅꯤ ꯕꯤꯅꯥ꯫ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈꯤꯕꯅ 2016ꯒꯤ ꯑꯥꯒꯁ 28ꯇꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ 2026ꯒꯤ ꯑꯥꯒꯁꯀꯤ ꯗꯦꯠ 28ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯤꯅꯥ ꯃꯍꯥꯛꯀꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯂꯤꯟꯗꯥꯒꯤ ꯃꯅꯦꯒꯤ ꯍꯦꯌꯔ ꯁꯦꯂꯣꯟꯗ ꯂꯥꯛꯇꯨꯅ ꯍꯦꯌꯔ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯝꯃꯤ꯫ ꯕꯤꯅꯥꯅ ꯃꯥꯒꯤ ꯀꯛꯂꯕ ꯁꯝ ꯑꯗꯣ ꯑꯃꯨꯛ ꯄꯨꯖꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯟꯗꯥꯒꯤ ꯃꯅꯦꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯒꯤꯅꯣ? ꯍꯣꯏ, ꯄꯨꯕꯕꯨꯗꯤ ꯄꯨꯕ ꯌꯥꯏ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯒꯦ꯫ ꯁꯝꯁꯦ ꯀꯛꯈꯤꯕ ꯃꯇꯝꯗ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯀꯛꯈ꯭ꯔꯕ ꯁꯝꯁꯤꯡꯁꯤꯅ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤꯕꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯕꯤꯅꯥꯗ ꯍꯩꯅꯖꯗꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯤꯟꯗꯥ ꯑꯃꯗꯤ ꯅꯨꯔꯨꯟꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯔꯨꯟꯗꯤ ꯃꯐꯝ ꯑꯗꯣ ꯍꯩꯅꯗꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯔꯨꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯔꯨꯟꯅ ꯑꯀꯤꯕ ꯐꯥꯎꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯂꯤꯟꯗꯥꯒꯤ ꯃꯅꯦ ꯍꯦꯁꯇꯤ ꯑꯁꯤ ꯁꯦꯃꯥꯟ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯁꯤꯡꯒ ꯋꯥꯔꯤ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯂꯤꯟꯗꯥ ꯑꯃꯗꯤ ꯕꯤꯅꯥ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯤꯟꯗꯥꯅ ꯍꯪꯂꯝꯃꯤ ꯏꯀꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯔꯝꯗ꯫ ꯏꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕꯤꯅꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥꯅꯤ꯫ ꯕꯤꯅꯥꯅ ꯈꯨꯝꯃꯤ, "ꯏꯀꯤꯗꯣ ꯑꯩꯅ ꯋꯥꯔꯛꯈ꯭ꯔꯕꯅꯤ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯟ ꯇꯥꯔꯛꯂꯔꯣꯏ"꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯠꯄ ꯍꯧꯔꯛꯄꯗ ꯕꯤꯅꯥꯅ ꯂꯤꯟꯗꯥꯗ ꯆꯤꯊꯤ ꯑꯃꯁꯨ ꯄꯤꯔꯝꯃꯤ, "ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯕ ꯃꯇꯝꯗ ꯆꯤꯊꯤ ꯑꯁꯤ ꯄꯥꯎ" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯤꯟꯗꯥꯒꯤ ꯃꯕꯣꯛꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯕꯤꯅꯥꯒꯤ ꯃꯆꯦ ꯃꯥꯔꯤꯂꯤꯅꯥꯒꯤ ꯒꯥꯔꯤ ꯑꯗꯣ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯂꯧꯕ ꯂꯥꯛꯄꯗꯣ ꯈꯤꯇꯪ ꯊꯦꯡꯂꯒꯅꯤ, ꯑꯗꯨꯅ ꯂꯤꯟꯗꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯨ, ꯅꯇꯣꯝꯇ ꯌꯨꯝ ꯍꯜꯂꯛꯀꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯕꯤꯅꯥꯅ ꯍꯣꯏ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯔꯣꯏ, ꯀꯦꯐꯦꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯟꯗꯥꯒꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯗꯗꯥꯟ ꯑꯃꯗꯤ ꯖꯦꯀꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯖꯦꯀꯤꯁꯦ ꯕꯤꯅꯥꯒ ꯈꯪꯅꯖꯕ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯁꯨꯅꯤ꯫ ꯂꯤꯟꯗꯥꯅ ꯍꯥꯏꯔꯝꯃꯤ, "ꯖꯦꯀꯤꯁꯨ ꯆꯠꯇꯣꯔꯦ, ꯅꯪ ꯖꯦꯀꯤꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯣ, ꯌꯨꯝ ꯐꯥꯎꯕꯁꯨ ꯊꯤꯟꯖꯔꯝꯂꯅꯤ, ꯑꯗꯨꯒ ꯀꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗ꯭ꯔꯦꯅ"꯫ ꯕꯤꯅꯥꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯖꯦꯀꯤꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯐꯨꯗ ꯚꯦꯟꯗꯔꯒꯤ ꯀꯣꯟ ꯑꯃ ꯃꯈꯥꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯟꯗꯥ ꯕꯤꯅꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯁꯤꯒꯨꯝꯕꯁꯦ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕ ꯈꯨꯗꯝ ꯑꯣꯏꯅ ꯂꯧꯅꯔꯝꯗꯦ꯫ ꯂꯤꯟꯗꯥ ꯃꯥꯁꯨ ꯌꯥꯎꯅ ꯕꯤꯅꯥꯕꯨ ꯊꯤꯟꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯅꯥꯅꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯕꯤꯅꯥꯒ ꯖꯦꯀꯤꯒ ꯑꯃꯗꯤ ꯗꯗꯥꯟꯒ ꯂꯤꯟꯗꯥꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯖꯦꯀꯤ ꯄꯣꯠ ꯑꯃ ꯗꯦꯂꯤꯚꯔꯤ ꯇꯧꯔꯝꯃꯤ꯫ ꯖꯦꯀꯤ ꯑꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯗꯦꯂꯤꯚꯔꯤ ꯆꯠꯄ ꯃꯤꯑꯣꯏꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯊꯧꯕ ꯒꯦꯡ ꯑꯃꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯒꯦꯡ ꯑꯗꯨ ꯎꯕꯗ ꯕꯤꯅꯥ ꯀꯤꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯖꯦꯀꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐ꯭ꯂꯥꯏ ꯑꯣꯚꯔ ꯌꯧꯔꯛꯄꯗ ꯒꯦꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯖꯦꯀꯤꯒꯤ ꯃꯀꯣꯛꯇ ꯌꯣꯠꯆꯩ ꯑꯃꯅ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯕꯤꯅꯥ ꯑꯃꯗꯤ ꯖꯦꯀꯤꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯦꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯕꯤꯅꯥ ꯑꯃꯗꯤ ꯖꯦꯀꯤꯕꯨ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫
Binabu utup achoba amana hanjin hanjin thomduna yamna thina phubirami. Aduga makhoi anibu phibam sokna mafam aduda thanamlaga chatkhirami. Mathangi numitta amu ngarangi thodok thokfam asi utli. Numit asidagi haure yamna kiningai oiraba 7 days ki wari aduga film asigi su title su oiribani. Numit asigi ayukta police officer Indra amadi paranormal expert investigation singsu laklami. Aduga reporter Denny su yauri. Binagi mapa amasung mapusu laglami. Aduga police officer ga wari sanarami. Police officer asina hai. Primary investigation gi matung inna thodok ase matomta accident thokpani. Maramdi mafam asida atopa gari amatagi khudam changdam phangde. Adubu binagi mapunadi wafam ase yaramde. Denina su hairami. Mafam asida accident thokkibagi pol amata atek akai thokpa leite. Aduga scooty asisu karigumba akai atoi amata yaude. Karamna masa matomta thodok asi thokadoribano. Masidagi officer Indrana Denny busu chatkinaba hairami aduga inthoklami. Indra amu binagi mapuda hairaklami. Matam khitangi mamangda aikhoina bina amadi jekibu hospital da pukhatkrabani. Adubu matam asidadi bina amadi jekidi taibang panba thadoktuna chatlamle. Mathangi sin aikhoina binagi yumda magi funeral gi damakta miyam laktuna nungaitaba phongdoknarami. Binagi mabokti kaptuna leirami. Aduga binagi mamadi atopa country amada leikhirami. Aduga travel gi permission su phongba ngamlamde. Asumna binagi funeral asisu yawba phanglamde. Aduna binagi mabokna binagi mathau mangam pangthokpirami. Aroibo oina iruzabiduna phungginaba gidamakta sem sabirami. Binagi mamaida tariba dak teklaba makhong makhut amadi magi segairaba masa pumbasi uruba matamda binagi mabokti haifam tawfam khangdana mathamoida chaklami. Binabu mabokne iruzabiba matam aduda maboki manakongda binagi khonjel tarei. Mangonda Amizan ayamna wari yamna nare. Hairapagi khonjel tarami. Mayamnadi madu oithokte karamna binana wanganglakadoribano wakhal fathabiyu haiduna themjilami. Binagi mapusu masana masabu themjinjaba ngamlamde. Aduga amaromdana binagi mapadi angawba amagumna naitom taduna phamduna leirami. Binagi angang oiringai matamgi warising mana nokchaba haraujaba mana sanajaramba kaya adubu ningsingduna awaba kaunaba hotnajari. Marilina su laktuna mapabu themjin birami. Mathangi senda Denny magi yumda halaklami. Aduga thodok asigi pause mafam khudingda su sandoklami. Scooty accident amada nupa amaga nupi amaga miyoi ani leikhidre haiduna. Adubu Denny di pau asi thajaba ngamlamde. Denny binagi matangda hena thijinba horaklami. Social media gi site amadi binagi profile yenglami. Matam asida Denny na khonjel ama taraklami. Binana yang wana sonthangnaba khonjelda aigi mating amata pangbiyo. Asumna haibagum adubu Denny nadi magi wakhalna oira male haiduna kaisu khanjilumde. Mathangi numit amu lagle. Second day numit asida binagi funeral pangthok kadoribani. Adubu Lindadi binagi mathau mangam pangthokpa adu yawba laglamde. Lindadi binagi achetpa marupni. Mahak soidana lakfam thokpani. Binagi yungi minasu Lindabu thirami. Adubu mahak laglamde. Nurundi laglami. Asumna binagi aroiba mathau mangam pangthoktuna mabu leiron janbirami. Mathangi senda Nurun Lindabu unaba chatlami. Linda wakhal yamna nungaitaba mawong amada leirami. Aduga hairei. Thogliba thodokse karigumba aranba kharadi leibagum tawri. Masi accident khak mande karigumba kharadi losinba mali. Amaromdana Lindagi mane Hestigi manakta Denny laklami. Aduga binagi maramda hanglami. Hesti na khumlami. Aigi inaw nupigi macha Linda se binagi best friend ni. Aduna binagi yungi mi singasu yamna close oine. Nahanoma binagi masamda kanagumba amana chewing-gum napsin bikre haiduna hair extension tawba laklami. Aduga hairiba sin ase aikhoina ahanba ukhiba sin adubuni. Denny na amu hairei. Motorcycle thauba geng ama lei. Mingonda karan yamna taba amadi icham chamba miyoibu awaba yamna piba geng ni. Makhoigi fatraba thawong kaya nongma nongmagi asum hengalakli.
Binagi thagdok asidasu geng asiga mari leinaramgadra? Hestina amu hairei. Masigi matangda aidi thoidokna khangde. Aigi haibabu ai seman amani. Aduga aigi ipasu semani. Adubu Lindagi mamadi sigumbase kaya pamde. Aduna punamak asidagi lapna le. Makha ne Hestina hairei. Miyoibasingse siraba matung magi thawaise numit 8 ni legani. Masigi numit 8 ni sigi matungda mana loisinba pamlamba thabaksing loisinaba piba tanja amani. Khudam oina laman khumba natraga justice phangnaba hotnaba karigumba 7 days asigi magi thabaksing asi pangthokpa ngamgidaba tarabadi matam chuppagi oina thawai ado mafam asidagi hendokpa ngamdana leigragani. Aduga Aikhoi asiba asibu leirol chanbidringai matamda masada yauba ake amogi oiba potche haibadi payal khuzi hair extension asigumbana chingba lokthokpigadabani. Masi lokthokpana magi hakchang asiga mari tatnagadawribani. Adubu matang asida aikhoina ningsingba yabadi binana hair extension aroibu oina tawkhibani. Adubu leiron chanba matamdadi lokthokkhide. Deni Hestigi wafam sing asi tarubadagi wakhalda khalai. Binagi thawai ase haujiksu leiri. Aina takhiba khonjel ado binagi thawaigi oigidawribani. Somdana Linda binabu yamna ningsinglami. Chak chani haiba fawba khanglamde. Matomta naitom oina magi kada tumina famduna leiri. Mathangi senda bina amadi Lindagi school tambagi wari matik ama utli. Bina, Linda, amadi makhoi marup Longman punna leiminarami. Aduna Longman asina geng kangbu adugi bulida ngakthoknaba boom rider asida yauduna makhoi sticker, bag, atay atokpa item sing saduna pirami. Bina amadi Linda asida yamna nungaijaramde. Maramdi dung geng ase noma-nomagi phattaba thabak kaya ama tawba hingalaklibani. Bina yumda halakpa matamda magi mabokta wari sarami. Ikigi maramda. Iki hairiba nupa ase binabu yamna pamzaba gang leader amani. Binagi mabok nasu binabu pukning sonthadanaba hairami. Tanja asida binagi mapusu halaklami. Mahakse security guard amani. Aduga mana setliba firol se I yamna taiduna halakpa ubada binagi mabokti thawai wazarami. Binagi mapuna hairei. Pakhatkanu I singse aigi natte. Dunggengna soldier amabu phurami. Soldier adubu hospital da pukhat pirambani. Maduda ising ase engonda teirakibani. Present day, binagi mabok tumlambadagi mikap thoklai. Aduga binabu yamna ningsinglami. Binagi mabok adu magi nupagi manakta changlaktuna mana aroibo oina binabu iruzabiba matamda thengnakhiba pumba haibadi khut tekpa khong tekpa saru uduna leiba mamaida sokpa mayam pumba adu accident oiroi masi accident natte hairami. Magi nupana su khumai aisu adum khali hauji aikhoina kaisuk tawba ngamloi masi achamba accident amani haiduna tumin leisinakhrabani aduna sigi wari se haujik sanaragumsi binagi maboksu magi kada chatkhirami mana lakpa matamda binagi kada binana kapagi khonjel tharaglami madu tabada binagi mabokna ka aduda changluba matamdasu binagi pochai khara puthoklaga leiramba aduga binagi sam ama Linda bina makhoi ani punna kaminava photo amasu yaurami. Binagi mabokna changlatuna pochai sing adubu loishinduna almirada hapnaba thong hangdogluba matamda magi mitta binana kaptuna leiramba urakpa atuda mabok khanglami. Adubu magi wakhalnani khandoktuna leirami. Mathangi numit haibadi day 3 suba numitni. Binagi mabok amadi mache Marilina police station da laglami. Accident thokpamdagi phangba binagi pochai lawba aduga spot adudagi phangba pochai gi marakta binagi mabokna mayumda thengnakhiba sam adusu yaurami. Adubu binadi numit aduda yumda yaurakhide. Aduna karamna samse yumda leiramlibano khalami. Tanja asida Denisu binagi family ga wari sanaba changlaklami. Adubu binagi mabokna hairami. Binase butnate. Aduga masigi matangda yamna interest loganu hairami. Somdana Linda tumduna leirami. Adubu khanghaudana mit panglakpa matamda lampak kumba amagi mayaida tumduna leirami. Aduga leibak manungdagi khut mayam ama thingalaktuna Linda bu pharami. Matang asida binagi thawaisu tholaktuna Linda tamna changsilami.
Lindagi machinbu khut anina segaiduna Lindabu manung tamna chingsinkhirami. Linda mikap tholakki. Denny su Lindabu unaba laglami. Aduga binagi maramda hanglami. Linda nasu makhoigi thokkhiba thoudok kharagi maramda hairaglami. Linda amadi bina tamliba school asida tika kobi makhoigi classmate nupi amasu yaurami. Aduga magi boyfriend asina ikini. Motorcycle gi gang adugi leader oiriba nupa aduni. Iki masagi girlfriend leina binabu pamlami. Maramdi bina masak matau yamna phajabi nupini. Nongma iki na binada ice cream ama pirami. Bina nadi kaisu khanjaluba tawdana laurami. Adubu Linda nadi masi laudana bahairami. Adubu bina nadi kaisu khanjaludi. Mathangi numita tikagi khambal chawba asina binabu ot naiba tawrami. Binagi masada chewing su napsin birami. Maram asina haurakpagi sinda binana hair extension togibagi mami ama ukhiba. Mathangi numita binana su toilet ki fattaba ising adubu tika amadi tikagi friend singda haijilami. Masina takli bina se mina lakjaba yadaba nupi amasu oiri haiba. Mathangi numita Linda amadi bina coffee shop amada lai. Matam asida iki su thengnarami. Aduga binabu maga chatnaba hairami. Binana yaramde. Binagi thoudok thokkhiba numit aduda Norun amadi Linda makhoi anida mina buli tawrakpa yawkhrbra haina hanglami. Linda na khumi yaudri madudi masak phajaba mi khaktana thingnabani. Aikhoidi sak phajade aduna kanagumba amatana buli tawrakte hairami. Binana Linda da karigumba wafam khara tamninglami. Adubu haidokpadi ngamlamde. Linda nasu karigumba ama leire haiduna thamoida faurami. Bina ase modeling bu yamna pamjarami. Modeling gi oina competition kaya su yaurami. Bina na competition aduda mai paglakhi. Numit asida bina bu ikina bathroom da fajinduna thamlami. Bina yamna sauna ikigi mamaida matin chechinduna mafam adudagi chelakhi. Iki magi gang khupu adugi mamangda ikaiki. Aduga present time ta amu lagli. Linda na Denny da hairiba binagi thoudok ase accident natte adubu numituda kari thoudok thokki haibadi khangde. Masi thidok piyu aisu thoudok asigi matangda yamna khangningi. Somdana iki asi police officer amagi machanupa oirami. Aduna mabu mapana atopa sahar amada thakinaba tawrami. Maramdi ikigi fatraba thawong sing asi magi mapana thingsinba ngamlaktabadagini. Masidagi aikhoina khangba ngamlibase asuk chawba thodok ase tuminna leikhibagi maramdi achau asangi khut yawbanani. Makhoi yawdana geng amatana leiba ngamloi. Iki magi kada tumba changlami. Matam sida khonjel ama tarakpadagi phamungdagi kumlaktuna yenglami. Floor adusu ising chotpa mali haina yengluba matamda magi famung makhada ice cube ama taduna leirami. Matang asida ice cube asi matau karamna leiramlibano haiduna khanbada aikhoina ningsingba yaba point ama hairagadi ikina binada ice cream piba aduga amana binana aroibu oina chakhiba pochakse ice cube ni. Ikina magi kada sum yenglakpa matamda bathroom bathtub pumnamak ice cube ngakta ngairami. Aduga ice cube adudagi tholakpa binagi sakfam aduna ikibu alamkhi. Iki khangba ngamlaktaduna yum mathaktagi chongthagi tawrami. Matang asida ikigi mapa laktuna ikibu khamlami. Mathangi numit haibadi 4th suba numit asimak aikhoina uba fangli. Aduga Denny sport mafam aduda laktuna karigumba kharasu yengsilami. Aduga Doom Rider gang asigi sanai uniform base adusu urami. Denny na mafam adusu thengnarami. Farm singi manakta leiba ama oirami. Aduga ngagliba wafam amana mafam ase Lindagi mangda ukhiba mafam adumakni. Somdana binana piramba chithi adu Lindana parami. Chithi asida binana irami. Buli tawbase yamna kijay. Aduga masina marang oiraga aigi punsi hongkidawba yamna mali. Aise nangondagi lapkhigadawa yamna mali. Wahai asi tarubadagi Linda yamna nungaitana kablami. Khanghaudana Lindagi masada karigumba khara tawraklami. Aduga Lindagi hakchangda binagi thawaise changkhirami. Somda Marilana amadi binagi mabok makhoi ani binagi sam adugi matangda wari sanarami.
Binagi mabokna aina binagi sam ase yum asida ukibani. Matau karamnano madi yumda halakhibasu nate. Masi binagi thawaina aikhoida karigumba khara hainинgliba mali. Asumna leiringai dadan lagtuna binagi thawai lindagi hakchangda sangkhre aduga yumgi miyoi singa wari sanagi haiduna leire. Asidagi makhoi mayam lindagi yum tamna laglami. Lindagi yum yorakpa matamda binagi thawai changkhraba linda asi yamna kaptuna leirami. Aduga kaptuna hairai. Ai accident da siba natte. Magi asengba thokkhiba thaudo adugi wari liba horaklami. Numit asida bina amadi jeki makhoi anida ikigi miyoi singna attack tawrakpadagi makhoi tusilami. Aduga ikina binabu yamna tamthina phuba horaklami. Binagi makhut anima teklami. Aduga motorcycle adudagi bina makok asibu pairaga hanjin na thomjillami. Aduga ikigi geng khupu sing aduna jekibu yamna tamthina phubirami. Masigi matungda makhoi ani amadi makhoina purakpa scooty adubu ikigi base aduda puduna laglami. Aduga binabu rape tawrami. Iki khak natte makhoigi geng adugi miyoi 13 mathang binabu rape tawrami. Aduga linda mafam asibu magi mangda mafam asibu ukhiba asi binagi thawaina uhanba oiramkhi. Aduna binada thokkhiba khudingmak lindada su faurami. Aduga binada geng aduna chathariba tamthiraba thawong asi jekigi mamangmaktada pangthoktuna jekibu uhanbirami. Jekibusu yamna tamthina phurami. Chauraba utupna mamai mamita thajinduna jekigi mamai segairami. Binabu rape tawiraba matung puthoraktuna bina makhong mathakta motorcycle adu hanjin na thawjillami. Masidagi binagi makhong teklami. Aduga jekibu amu mamaida thomdatlaba matung makhoi anibu puduna laglaba matungda thadaduna thambirami. Miyoiba sing hek yengbada makhoi ani ase accident thokkhiba manba mawongda. Aduga mayamna adumak khannakhirami. Masi accident ni haiduna. Adubu bina amadi jekigi mawong matau adu ubada yungi miyoi sing police officer investigation singnadi khanglami. Adubu achau asangi khut yaubana tumina leisinkhibani. Binagi thawaina ai justice pami. Aigi laman khumbiyu makhoi buchayak bibiyu. Aduga police officer aduga macha nupa iki asina sinba khujin thaurangi. Hauji mafam asibu thadoktuna chatnaba sem saba loikhre. Binagi babokna binagi thawai bu themjin birami. Aduga lindagi hakchang asibu thadoknaba hairami. Natrabadi linda su khudong thiba tarani. Binagi thawai su mabokna haiba adu yaduna lindabu thadoklami. Binagi thawai chatlamdaida hairami. Aina lindaga unaningbani. Adubu madi aigi nakta lakhidre. Aduna aina oina magi nakta laglibani. Haurakpadagi binagi thawai se mayamna justice phangnabagi damakta haijaduna laglami. Hestina hairai binagi thawai asibu ingna chikna leikhinaba magi apamba se phanghanbigadabani. Adubu thabak asi pangthokpagi matam asi numit 3 khakta ngaire. Numit 3 asigi manungda iki amadi magi khupubu cheyak pigadabani. Masi aikhoina ngamhaudrabadi binagi thawai ase matam chuppagi oina mafam asida lehauragani. Aduga binagi thawaina hairamba pumnamak marilina record tawrami. Aduna denida call tawduna hairami. Wari pumba tamlami record adusu tharami. Aduga denina record adubu internet ki khutangda thagalami. Recording adusu viral chatlami. Mathangi numit haibadi 5 suba numit asida marilina amadi binagi mabok police station da chalami. Aduga Indra hairiba officer asi denigi mayamba oirami. Aduna denibu khudong thiba thokkidra khanbadagi case asidagi lamna leinaba haibu oirami. Adubu hojikti Indrana lawyer ama puraktuna makhoiga wari sanahalami. Aduga binagi thawai changlaba lindana hairakriba recording adugi mafam singbu investigation tawba matamda khanglakpa sing asi yamna chanarami. Aduga pung ningfu nipangi manungsida thaudok asiga mari leinaba miyoi singi mamingsu loina khangba ngamle. Adubu hojiksu proof oinanaba evidence matik chana leibo oide. Aduna case asi thangaluba matamda acho asang singna case asi namsing khigadra haina akiba lei. Maram asina binagi body amu postmortem tawdaba yaroi mamangda tawkhiba adudi maming tagi tawkhibani.
Aduna magi coffin asibu lokthokpagi ayaba pami haiduna Indrana binagi mabokta hairami. Binagi yumgi miyoi singna wafam asigi matangda khanarami. Adubu masi afaba thabak oide haiduna yaninglamde. Marilina hai. Binagi thawaina ingna chikna leginaba justice yamna maru oi. Aduda masi aikhoina yaba pifam thoi. Binagi mabokna amuk hairei. Aigi isu nupi ki thawaina kaptuna mabok aingonda magi justice phangnaba haikhiba khonjel ado ngasisu aigi nakong asida adumak taduna leiri. Laman khumba natrabasu binagi dasa ase kanagumba amada amuk tadanaba masi aikhoina soidana yafam thoi haiduna binagi postmortem amuk toba tarami. Somdana ikibu amuk uba fanglami. Resort amada lotuna leirami. Adubu binagi tamthiraba thawai adu tholaktuna ikibu yamna tamthina otlaba matung binada thokkhiba aduga chap manana ikigi makhong makhu thudiklamduna binagi thawai adu mafam adudagi chatkhirami. Mathangi sinda taret suba numit asi uwa fangi. Numit asida binagi coffin asibu postmortem tongnaba lokthokli. Aduga Linda amadi magi mamasu laglami. Binagi coffin adu putholagtuna postmortem tongnaba haurakpa matamda binagi thawai asi Linda da amuk changlagtuna Linda kappalawa haurakle. Kapna binagi thawaina masigi awaba chaina aingonda thogliba thogdok asigum atopa miyoi kana amatada thokhanbiganu. Aigi hair extension amadi bracelet asi lokthokpiyo. Aigi thawai se khangba yamna ware. Asumna binagi bracelet amadi hair extension su loktoklami. Masidagi binagi thawai Lindabu thadokduna chatkhirami. Mathangi sinda postmortem gi report asi laglami. Aduga miyoi taramathoi adugi manungda nipan fabangamlami. Aduga nipan asigi manungda taret amadi mapunsi chuppa jailda lainabagi yathang torami. Aduga miyoi ahumbusu yamna kanna thiri. Adubu iki hairiba miyoi asidi thiba fanglamde. Mahag ase mafam se thadoktuna chenkhiba natragana saglotuna leikrabara khangde. Adu natragana binagi thawaina mabu hatlambasu yai. Asumna film ase loishinkhi. Aduga film asigi aroibada binagi asengba recording asisu aikhoina taba fangi. Masida ahenba details kayasu yauri. Khudam oina ikina binada mayung hanjinba mamaida netsinba kaushinba matang asidagi hena recording asi makha tanadi haptre. Recording asibu full oina hablakpadagi aikhoigi wakhalda akiba kaya oirakpasu yai haina hablaktaba mali. Masigi tangkak asida binagi before 7 days ki aroiba wari oikhi.